ꯕꯤꯔꯕꯜꯒꯤ ꯂꯧꯁꯤꯡ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯌꯦꯡꯃꯤꯟꯅꯁꯤ ꯅꯨꯡꯉꯥꯏꯔꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯗꯣ ꯑꯩ ꯌꯥꯝꯅ ꯍꯩꯅ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣ ꯅꯠꯇꯦ ꯚꯤꯗꯤꯑꯣꯅꯤ ꯈꯟꯗꯨꯅ ꯑꯗꯨꯝ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯇꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯟꯗꯛ ꯆꯍꯤꯗꯤ ꯌꯥꯝꯅ ꯏꯪꯉꯤꯅ ꯁꯦꯅꯥꯄꯇꯤ ꯍꯣꯏ ꯖꯍꯥꯄꯅꯥ ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯤꯁꯤꯡꯁꯦ ꯌꯨꯝꯗꯒꯤ ꯃꯄꯥꯟꯒ ꯑꯝꯇ ꯊꯣꯛꯅꯗ꯭ꯔꯦ ꯏꯪꯕ ꯀꯤꯅꯗꯅ ꯂꯩꯔꯦ ꯃꯣꯏ ꯊꯕꯛ ꯁꯨꯗ꯭ꯔꯗꯤ ꯀꯔꯤ ꯆꯥꯅ ꯂꯦꯟꯗꯣꯔꯤꯒꯦ ꯏꯪꯕ꯭ꯔꯥ ꯏꯪꯗꯕ꯭ꯔꯥ ꯊꯕꯛꯇꯤ ꯁꯨꯕ ꯇꯥꯕꯅꯤꯅꯦ ꯏꯪꯕ ꯀꯤꯅ ꯂꯩꯔꯗꯤ ꯆꯔꯥ ꯍꯦꯟꯅ ꯁꯤ ꯇꯥꯔꯦꯃꯣ ꯑꯗꯨꯗ ꯆꯨꯝꯃꯤ ꯖꯍꯥꯄꯅꯥ ꯏꯪꯕ ꯌꯥꯝ ꯍꯦꯜꯂꯕꯅꯤꯅ ꯃꯤꯁꯤꯡꯁꯦ ꯑꯗꯨꯝ ꯃꯌꯨꯝꯗ ꯂꯩꯕ ꯄꯥꯝꯅꯔꯦ ꯏꯁꯤꯡꯁꯤꯗꯤ ꯌꯥꯝ ꯏꯪꯉꯤꯍꯦ ꯆꯤꯡꯉꯨꯅꯕꯨ ꯁꯤꯅꯤ ꯆꯨꯝꯃꯤ ꯁꯦꯅꯥꯄꯇꯤ ꯏꯁꯤꯡꯁꯦ ꯂꯣꯏꯅ ꯕꯔꯞ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯆꯨꯝꯅ ꯏꯪꯕ ꯅꯠꯇꯦ ꯉꯥꯛꯄꯤꯌꯨ ꯃꯍꯥꯔꯥꯖ ꯑꯗꯨ ꯑꯆꯨꯝꯕ ꯑꯣꯏꯒꯗꯕꯗꯤ ꯃꯥꯟꯗꯦ ꯕꯤꯔꯕꯜ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤꯁꯦ ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯕ ꯍꯥꯏꯔꯤꯗꯨꯔꯥ ꯑꯗꯨꯝꯅꯗꯤ ꯇꯧꯒꯅꯨ ꯅꯪ ꯑꯩꯕꯨ ꯀꯤꯗꯕ꯭ꯔꯥ ꯉꯥꯛꯄꯤꯌꯨ ꯃꯍꯥꯔꯥꯖ ꯑꯩ ꯃꯍꯥꯔꯥꯖꯀꯤ ꯃꯥꯌꯣꯛꯇ ꯂꯦꯞꯆꯕ ꯅꯠꯆꯗꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯁꯤꯒꯨꯝꯕ ꯏꯪꯈ꯭ꯔꯕ ꯃꯇꯝꯁꯤꯗꯁꯨ ꯏꯪꯕ ꯀꯤꯗꯅ ꯍꯣꯠꯅꯕ ꯀꯟꯕ ꯃꯤ ꯀꯌꯥ ꯑꯃ ꯂꯩ ꯍꯥꯏꯖꯅꯤꯡꯕꯅꯤ ꯃꯍꯥꯔꯥꯖ ꯅꯪꯅ ꯍꯥꯏꯔꯤꯁꯤꯗꯤ ꯑꯁꯨꯛ ꯏꯪꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯄꯩꯁꯥꯒꯤꯗꯃꯛ ꯁꯤꯗꯣꯛꯄ ꯉꯝꯒꯗꯕ ꯃꯤꯑꯣꯏ ꯂꯩꯅꯦ ꯍꯣꯏ ꯃꯍꯥꯔꯥꯖ ꯑꯩ ꯑꯗꯨꯃꯛ ꯍꯥꯏꯖꯅꯤꯡꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯑꯩ ꯌꯥꯅꯤꯡꯗꯦ ꯑꯗꯣ ꯅꯪ ꯑꯩꯉꯣꯟꯗ ꯀꯅꯥ ꯇꯧꯕ ꯉꯝꯒꯦ ꯍꯥꯏꯅ ꯌꯦꯡꯗꯤ ꯌꯦꯡꯍꯜꯂꯣꯏ ꯑꯗꯣ ꯅꯪ ꯑꯁꯤꯒꯨꯝꯕ ꯃꯤ ꯑꯃ ꯄꯨꯔꯛꯎ ꯄꯩꯁꯥꯒꯤꯗꯃꯛ ꯅꯨꯡꯊꯥꯡ ꯆꯨꯞꯄ ꯏꯪꯈ꯭ꯔꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯏꯁꯤꯡꯁꯤꯗ ꯂꯩꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯃ ꯄꯨꯔꯛꯎ ꯂꯩꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯑꯩ ꯁꯅꯥꯒꯤ ꯁꯤꯛꯀꯥ 10 ꯄꯤꯒꯅꯤ ꯍꯣꯏ ꯃꯍꯥꯔꯥꯖ ꯑꯩ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤ ꯉꯁꯤꯃꯛ ꯊꯤꯗꯨꯅ ꯃꯍꯥꯔꯥꯖꯀꯤ ꯃꯃꯥꯡꯗ ꯄꯨꯔꯛꯆꯒꯦ ꯃꯍꯥꯔꯥꯖ ꯅꯅꯥꯏ ꯆꯠꯆꯔꯨꯈꯤꯒꯦ ꯐꯔꯦ ꯐꯔꯦ ꯆꯠꯂꯣ ꯆꯠꯂꯣ ꯉꯁꯤꯃꯛ ꯄꯨꯗꯤ ꯄꯨꯔꯛꯎꯀꯣ ꯂꯥꯛꯂꯕꯔꯥ ꯕꯤꯔꯕꯜ ꯍꯣꯏ ꯃꯍꯥꯔꯥꯖ ꯂꯥꯛꯆꯔꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯔꯤ ꯀꯝꯗꯧꯔꯦ ꯃꯍꯥꯔꯥꯖ ꯃꯤꯑꯣꯏ ꯑꯗꯨ ꯑꯩꯅ ꯊꯤꯗꯨꯅ ꯄꯨꯔꯛꯆꯔꯦ ꯃꯍꯥꯔꯥꯖꯀꯤ ꯌꯥꯊꯪ ꯄꯤꯔꯕꯗꯤ ꯃꯤꯑꯣꯏ ꯑꯁꯤ ꯃꯍꯥꯔꯥꯖꯀꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯆꯔꯛꯀꯦ ꯌꯥꯒꯗ꯭ꯔꯥ ꯃꯍꯥꯔꯥꯖ ꯀꯔꯤ ꯄꯨꯔꯛꯑꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯕꯤꯔꯕꯜ ꯑꯩ ꯑꯊꯨꯕ ꯃꯇꯝꯗ ꯑꯩ ꯃꯍꯥꯛꯀ ꯎꯅꯒꯦ ꯒꯪꯒꯥꯔꯥꯝ ꯊꯣꯛꯄꯤꯔꯛꯑꯣ ꯃꯍꯥꯔꯥꯖꯀꯤ ꯃꯅꯥꯛꯇ ꯑꯊꯨꯕ ꯃꯇꯝꯗ ꯌꯦꯡꯉꯨꯅꯦ ꯃꯌꯥꯡꯀ ꯀꯪꯉꯤꯅꯦ ꯑꯗꯨꯅꯤ ꯕꯤꯔꯕꯜꯅ ꯀꯥꯏꯗꯒꯤ ꯊꯤꯗꯨꯅ ꯄꯨꯔꯛꯏꯅꯣ ꯌꯥꯝ ꯋꯥꯕ ꯃꯤ ꯃꯥꯜꯂꯦ ꯈꯨꯔꯨꯝꯖꯔꯦ ꯏꯅꯤꯡꯊꯧ ꯕꯤꯔꯕꯜꯅ ꯅꯉꯣꯟꯗ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯇꯧꯗꯣꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯣꯏ ꯏꯅꯤꯡꯊꯧ ꯕꯤꯔꯕꯜꯅ ꯇꯥꯛꯄꯤꯔꯦ ꯅꯨꯡꯗꯥꯡ ꯆꯨꯞꯄ ꯏꯅꯤꯡꯊꯧꯒꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯅ ꯕꯤꯔꯕꯜꯅ ꯇꯥꯛꯄꯤꯔꯦ ꯏꯅꯤꯡꯊꯧ ꯑꯗꯣ ꯅꯪ ꯀꯤꯗ꯭ꯔꯥ ꯁꯤꯕꯒ ꯀꯤꯗ꯭ꯔꯕꯣ ꯅꯪꯕꯨ ꯑꯁꯨꯛ ꯏꯪꯈ꯭ꯔꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯗꯣꯔꯤꯗꯣ ꯍꯣꯏ ꯏꯅꯤꯡꯊꯧ ꯈꯪꯖꯩ ꯑꯩ ꯑꯗꯣ ꯂꯩꯇꯕꯅ ꯎꯄꯥꯏꯗꯤ ꯂꯩꯇꯦ ꯀꯔꯤ ꯇꯧꯅꯤ ꯏꯅꯤꯡꯊꯧ ꯕꯤꯔꯕꯜ ꯃꯍꯥꯔꯥꯖ ꯁꯟꯇ꯭ꯔꯤ 2 ꯊꯧꯔꯥꯡ ꯇꯧꯅ ꯊꯝꯃꯨ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯛꯇ ꯁꯪꯍꯟꯗꯨꯅ ꯊꯝꯅꯕ ꯍꯣꯏ ꯃꯍꯥꯔꯥꯖ ꯍꯧꯖꯤꯛꯃꯛ ꯊꯧꯔꯥꯡ ꯇꯧꯖꯒꯦ ꯑꯩ ꯐꯔꯦ ꯑꯗꯨꯗꯤ ꯒꯪꯒꯥꯔꯥꯝ ꯑꯌꯨꯛꯇ ꯐꯪꯅꯔꯁꯤ ꯍꯣꯏ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯑꯗꯨꯗꯤ ꯐꯔꯦ ꯉꯁꯤꯒꯤ ꯁꯚꯥꯁꯦ ꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯤ ꯃꯌꯥꯝ ꯕꯤꯔꯕꯜ ꯑꯌꯨꯛꯇ ꯐꯪꯅꯕ ꯍꯥꯏꯗꯨꯅꯤꯅ
La'o Birbal. Ay tawre na rahi daw. Birbal, adudi hairu. Nangi miyoy adudi. Kari kam tawrige. Hingi bra haibani. Maharaj, wafam adudi mangonda oina adum hangbirodana. Gangaram, Maharaj ke manakta mukta lengthopirona. Khurumjari iningtho na kari takpigadaba. Gangaram, adudi hairu. Kari karam na lele nung thang chuppa. Aduk inkraba pukri aduda. Iningtho line de len khide. Ishwar ke kirpa dagi nungdang adum phawkra. Santri sa, noi pajana yengbra. Ma kari tawri haiduna. Hoy Maharaj, mahakti nungdang tumdana ishinda adum laibani Maharaj. Akhoyani munna yengbani mangonda. Hare adudi Gangaram. Nang nung thang chuppa. Kari karam na len khibra. Iningtho horakpadi yamna wakhi. Ingmana chingsandana siduraba ninglure. Ngaihaki matungdadi iningtho ki pukri mapanda ngaliba maido. Aina maidugi manakta laiboira ninglaga. Maki maisada wakalna chingsallaga. Adum nungthang hokra iningtho. Adu oire. Thaumay adudagi asaba laamganina. Adunani nangna nungthang chuppa aduk ingro pukri duga laiba ngamido. Ha? Ay khangi. Nangna tawja sarido. Iningtho adu natradina nana hajabadi. Kari haiba. Iningthaw ka haiba nangna ingonda. Kanagi iningthaw. Nangumbana ingonda chinthiba yabra. Ngasi dinang aina nangi matik chaba chairak pigadabani nang. Khangani ngasi nang. Santri sa, noi kaida lay. Phaduna pasan ko masi. Mi usittaba. Kausillu mamayduda. Pugo phaduna. Magi chairak aina pigani ngasi. Birbal na khanki. Karisule jadwa asuk laira basida. Maharaj na tawri basa. Chumbra lanbra haina khangge khangange. Matang asida ahanba part losinjarani. Second part mo ako'y mayam.